Ngasi phongkiba tongan-tonganba pausisingda yaukhiba pausing amadi social media da phangba pau khara update puduna laksari hanbada maru oiba pau arambai tingolna sinduna nupi singtagi oiba igi pal ngakpagi thorom ama pangthokre RK production gi official Facebook account da thagalakpa posting loinana arambai tingolna coffee culture da thamlakpa wafamsing Senapati district ta SDSA na non local khatokpagi thobak chathaba hokre NNCN IM na NNPG ga chaminabagi wafam reject tokre Yelomi Singh amato oina kok chungsinnaduna Himalaya kalongnaba hona haudrabadi tungda ningamdaba kya lakani haina Ranjita Bolmaina phongdokre Andamanda Mount Manipur Memorial Site atubada sengwanaba Home Ministry da taksinkhre August 4 da World Indigenous Day gi thoramda Yelomi pumnamakna saruk yabiu haina asang kasarna appeal tawrakle Party ki mingjat thianaba honabasing masak loina khangle athubada changjaraktrabadi charak piragani haina pripakna warning tawrakle Maitei amadi Nagana wakhal tahaudrabadi Manipur mitopna palhoragani haina RK Sanayaimana phongdokre Lambigi khudongthiba thodok amada DI Tata na thombada mama macha laikhidre India lengangna mitop miancha singda insinduna aranba lambida khong thangjilurabasu kaidongnungda maipak loidabana khompham adu handou haina nando luangna phongdokre gas leak oirakpadagi haurakpa maina yum amadi dukan kaya tumna chakre Suspension of Operation Su Agreement na laiba miyamda kham thengna awaba piri UNESCO Heritage List da lai harauba yahonnaba process ti loire nominati tawdri haina Union Minister na phongdorle sahi chatruk ki matungda Russia da maigi sing pokhaigre magnitude 7.0 yangna yuhar hakre Haujik pau sandongna amuk pijari arambai tingolna sinduna haukibat nongmaijing numit thawangi mapal ni panba asida oinam samungungda leiba ibudo ngangok lakpagi sanglenda ise isal singi oiba igipal ngakpagi wasak lobagi thorom ama pangthokre RK Production gi official Facebook account da asumna post tawragli akampet video photo amadi akampet wahi singna social media dagi paisa tangani tholakliba miyoising wakhal khidang khantabiyu masi aikhoigi request ni ayamba intellectual sing government ki policy program gi asoiba puthoktuna miyamda ningthina khanganbagi mahut chumna uhannaba thabak tawi nupana nupida blackman Nupina nupada su blackman amadi crime gi horapam mobile ni kaubiganu mobile gi victim si nupaga nupiga kanana helomgani haina asumna wahang hanglakli Haujik naha singna yamna kanna pamnariba coffee culture tawriba miyoi singda arambai tingol gi luchingporel koronganba khumanna asumna post tawduna khangalakli Makada uriba angang sing nupi macha ani yauna numit humni thiba khanglaktabadagi imung manunggi miyoi singna arambai tingolda pau pirakpadagi thiba phangle halaman singda sinajagre haijaningniba wafamdi angang singsi sahi kun sudriba ngaktani makhoi asi khangna chanaba singdagi sel niraga nisa charaga koichat chali mayum hanjani fawa kawre aikhoina hangbada Coffee shop sing ayambada yu ganja loina fangle hairi maduda fangba churup yu thakpada thingbina basu leitre ngayaki sel tanbada minor sing nisa piriba asi angakpani selna lining oire leibaki khunaigi wakal machet ama pawba yaunadre aroibada haujik coffee shop ki culture asi aduki matik wangkhalakli lekai da lairiba club maira paibi ima singnasu yengsinbiu Akaknaba matam amadi yaba yadaba thambiduna khara senabiyu amadi ima singnasu yengsinbiyu akaknaba matam amada yaba yadaba thambiduna khara senabiyu amadi logi oiba thabak khara su tawbiyu drugs nisana nahasing loire tungi mirol loire haibada kanadre haina asumna nungaitana post tawrali Haujik pausigi pausing amu sandona pijari Senapati da leiriba non local amadi non indigenous resident sing masak khangdokpagi thabak ngasidagi Senapati District Student Association SDSA na hodokre SDSA na hana lauthokibagi matung ina Senapati District da leiriba non local amadi non indigenous resident sing mari leinaba data sing collection tawbagi thabak ngasidagi hokre district asigi mahirui singi apex body ama oiriba SDSA na ngarangdagi hogduna non local amadi
indigenous residents singi inner line permit Aadhaar card voter ID na chingba check toba hokre tapau Naga village ta pangthokiba mahiroi lup asigi ahanba Federation Assembly da lokiba warep amagi matung ina mitop sing masak khangdokpagi thorang asi lokalakpani wafam asiga mari lainana SDSA gi General Secretary Washington Khona Pongmi singda ngasi dagi hoduna association asigi office da district asida leiriba non local amadi non indigenous residents sing laktuna makoi gi mari lainaba document sing puraktuna verification tobagi thabak chathaba hobani district asigi demography ga mari lainana lokalakpa yaba thabak sing lokatnaba pandamda khangtokpagi thorang asi chatharakpani non local amadi non indigenous residents singna masa gi mari lainaba document sing mahiroi lup asigi office ta puraktuna verification tobagi thabak asida saruk yadaba thengnarabadi makoibu namduna district asidagi tanthokani haina warning togduna masa da khangna mari lainaba document sing mahiroi lup asigi office ta laktuna pikhalaknabasu apil torokle NNCN-IM amasung Bharat Sarkar anigi marakta tawnakiba framework ki chahi tara pharakpagi ningsing thorom pangthokhibaga loinana agreement aduna Naga miyamgi sovereignty right pu India government na masak khangbibani haina loop asigi chairman Q Tuko na phongdokre chairman asigi maigaidagi NNPG gi working committee ga punna chaminabagi wafam adusu reject tawraduna NNPG asi Indian Constitution da thajaba thamba kangbu amani hainasu maral sibagi matakta makoina Nagagi political amadi historical identity sing compromise tawi NNCN-IM na lupasiga Naga miyamgi political solution amagi damakta punna thabak tongminaba haibasi yamna kudungchiningai oiba amani Naga singi historical amadi political ideology compromise tawba group amataga NNCN-IM ga punna chapminaroi NNGPG Ngapigani NNPG hariba group asi India government na semba kangbu amani NNPG gi integrity asi hangningai oi hairaduna hariba look asi Nagagi unique history asiga karimata masak khangdaba kangbu amani NNCN-IM gi oinadi Nagagi tongan ba constitution amasung flag ki wafam asi kedongaida compromise tawroi haina phongdorakli Manipur ge apunbagi saktam kaiba yaroi haina amukona sinduna haukiba chahi lising amaga chamapan marifu taret ki August marida mioi lak manga henbana saruk yaduna chatkiba rally adubu ningsingduna chahi kudingi amukona August maribu Manipur Integrity Day haina palan pangthoktuna lakpagi saruk ama oina ngarang so palan thorom asi amukona sinduna Imphal gi GM Hall da pangthokre thorom adugi mangoina na Kangjeibung mamangda leiba Manipur Integrity Pillar da miyamna leisu katuna ikai khumnaba utkhi thorom aduga mari lainana Kabui Mothers Association gi General Secretary Ranjita Golmaina hai amukona chahi khudingi August marida Manipur Integrity Day haina palan pangthoklibasi maram chai thorom asida Manipur da khundariba phurupsing khaibung tanadanabagi apunbagi phirep adu nauhaunana ningsinghalli lamdam asigi saktam kaihandana thamnaba aikoi punna honaminaba changi mitopna lamdam asibo nongmanomogi machet kaya thongna thugaina ba honaragliba sing asi aikoina khangba changi paipu hakdaktagi leiraklaba aikoigi pari purigi oiba lam kaya German Road amasung Tiger Road haina maming pangthonda thonjinduna semjinbagi matakta Kanglagi gate asibu kuki inpina makoigi gate ni haina phongdorakliba kaya asi aikoi amata oina kok chungsinnaduna punna thengnaminaba changi asigumba kaya asi aikoina thengnaduna imalebak kannaba hona haudrabadi tungda ningamdaba kaya lakani haina phongdoki thormaduga mari lenana amukogi president Nando Luwangna haikibada haukiba chahi 1938 ki August marida miyoi lak kayana saruk yaduna chatkiba rally adubu ningsingduna amadi numit aduda miyamna punna Manipur gi apunbagi saktam kaidanaba lominakhiba warep adu hena chechin hannabagi damak chahi khudingi August marina lakpada Manipur Integrity Day thorom pangthoktuna lakli amukogi pandamdi lamdam asida khundaminariba phurup kanglup khudingmak manaba thakta punna chakhotminaduna apunba Manipur amagi saktam kaihandana thamnaba honabani Manipur masagi su nombagi culture leijaba lamdam ama oina horokibani adubu Bharat Lengaki Makada ngasidi agitation culture ama oina onthokle Bharat Lengaki divide and rule gi policy na Manipur asi tangdu leitadaba phibam ama mayoknare ngamdam asigi yellow messing refugee amagumna relief camp singda leiri Bharat Sarkar gi machet makai oiba thoksilna ingna chikna leijaramba Manipur ngasidi tangdu leitadaba phibam ama mayoknare
भारत लेंगांगना कांगलुप अमदा अमा हाइजिन कांगलुप अमदना अमा अमु हाइजिन तौदुना ngasidi lamdam asi tangdu leitana leiba lamdam ama haibadu oidre manipur miyamna matam khara nongmai makol tadre haina lamdam asida ing tapa hanjille haina lobadi langani national highway singda maning tamna chatpa ngamdribasi Bharat Sarkarna atamnana chathaba tawongni masimagna ngasi fawba national highway singda free movement lehenba ngamdribani asigumba India lenga ki pukchel siengdaba tawongna Manipurda tangdu leitaba purakpa ngamdribani kuki militant singi ming loduna lambi semna bohonarakliba asida India lengangna karimata haiba ngamdriba karigino haiba wahangsu hangki karigumba thongsing asida lamdam asigi leminariba kanglop phurup singi marakta nungsinadnabagi masak ama oele tongan tongana leiriba lambi sing makoina maming thonbada India lengakna yaribasi karigino haina hanglakli Andaman and Nicobar MP Bishop Rena Union Home Minister Amit Shah da chirol ama thaduna South Andaman gi mafam chaba amada athuba matamda Mount Manipur Memorial Site semgatna bagi thabak chathanaba taksin khre MP Bishop Rena thaba chirol aduda Kumja lisingani kunmathoida Union Home Minister Amit Shah masamak Andaman and Nicobar da laklamba matam adudasu South Andaman da Mount Manipur Memorial Complex ama semgatlagani haina lautholamkhibani Maharaj Kulachandra Dhaja yauna Anglo Manipur War lising machanipan Maripu Daramathoi gi Freedom Fighter Manipur gi Kulumdoi British na ithat asida loi thaduna mapunsi lomkiba adubu ikai khumnaduna amadi sakhangbiduna Mount Heritage pu Mount Manipur haina official oina ming onthokle haina Government of India na lauthokpagi thoramda Home Minister masana mathaki wafam asi phongdolamkhibani hainasu pungning singsilagli Indigenous Peoples Forum Manipur IPFM Manipur State Chapter na lakliba August Mapalda City Convention da pangthokadoriba World Indigenous Day da lamdamasigi yelongmi miyamna saruk yabiu haina appeal tawrakli Major Khulda leiba Manipur Press Club da pawmisingka unaba amada IPFM gi President Asang Kacharna hai Indigenous Peoples Right to Self Determination a pathway for food security and sovereignty haiba theme da tha asigi mapanda pangthokadoriba World Indigenous Day lisingani kunmanga gi thorom chayetnaba amata yaudana mapung phana pangthoknaba chem chaba loire Northeast Indigenous Peoples Forum na sinba forum asigi Manipur chapter oiriba IPFM na host oigadoriba thorom asida lamdam asigi yelongmi phurup khudingmakna saruk yaminasi forum asina yelongmi phurup singi saktam malemgi miyamda saktaknaba amadi yelongmi singna thengnariba awaba pendaba sing malemgi thakta pukhatnaba honabani hainasu makha takhi Police na fare hariba el thangjing anba Elias el Sanayama Elias Thoujal Pripak ka mari leinade haina aina thingraba lalolup People's Revolutionary Party of Kanglaipak Pripak ki Publicity Officer Department of Publicity and Propaganda mangal khumanna thadokpa chirol amana phongdorakle loinana party bu mingchat thiennaba honariba sing masak khangle athubada changjaraktrabadi cherak piragani haina lalolup asina warning tawri chirol asina makha taraduna tha asigi amada Manipur Police na Imphal East District ki Sagolmang Police Station na konba Uyumpok maning lekaida leiba mayumdagi fare hariba Sisam Chanayama Elias Thangjing nganba Elias Thoujal hariba miyoi asi Red Army gi sergeant ama oina party gi leifamdagi kumja lising ani tara taruki February kunma thoida Michel ama oina lona chenkibani mahak party gi thoidokna chenkiba Party thadok tuna chen khiba mikupta gi ngasi fawba lupki oiba thabak thorom amatada sinakhiba leitri amadi party ga samnadraba miyoini Manipur Police na thangjing nganbadagi fariba atopa lup amagi letterhead manga aduna mahak party ga samnade haibasi mayek sengna takjaraba waphamni Manipur Police na hariba miyoi asi Pripak ki Red Army gi self style lieutenant ni hariba asi yumpham yaudaba aranba waphamni Pripak ki mingda senkhai thungkhai tobasing amadi party ki mingda asengba yawoloi saduna lanai case kaya paiduna lebak miyamda Pripak pu mingchat thiennaba honabasing party na masak loina khangle makoina masana khangna athubada party da changjaradrabani natrabadi akan bacharak piragani loinana ireicha singda ningsingjaningba wafam amana lupki letterhead yaudana party gi mingda senkhai thungkhai lakpasing matam chana party da paw pibirau amadi hariba ningtam yawol gi maikhum upa sasinnaba masana masabu yawol loini haijabasing asibu malemgi leimaidagi maru phukna muthatpagda lebak miyamna mateng pangbiyu hairakli
ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯔꯥꯟꯕ ꯃꯔꯥꯜ ꯁꯤꯖꯤꯜꯂꯒ ꯐꯥꯕꯒꯤ ꯃꯥꯌꯣꯛꯇ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯟꯗꯥꯛꯄꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯄꯥꯡꯒꯜꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯗ ꯑꯥꯔ.ꯀꯦ. ꯁꯅꯥꯌꯥꯏꯃ ꯍꯥꯟꯅꯒꯤ UNLF ꯆꯤꯌꯔꯃꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯀꯟꯕꯅꯤ, ꯃꯩꯇꯩ ꯅꯥꯒꯥꯅ ꯋꯥꯈꯜ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯅꯣꯡꯃꯗꯤ ꯏꯔꯝꯗꯝ ꯑꯁꯤ ꯃꯤꯇꯣꯞꯅ ꯄꯥꯜꯍꯧꯔꯒꯅꯤ, ꯃꯅꯤꯄꯨꯔꯗ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡ ꯅꯥꯀꯩ ꯁꯦꯡꯅ ꯇꯥꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯉꯝꯂꯣꯏ, ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯍꯦꯛ ꯂꯧꯁꯤꯟꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯄꯥꯜꯂꯛꯈꯤꯕ ꯂꯩꯉꯥꯛꯁꯤꯡꯅ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯂꯣ ꯑꯃꯠꯇ ꯁꯦꯝꯂꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯇꯣꯞ ꯀꯌꯥꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄꯅꯤ, ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ, ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯀꯌꯥ ꯆꯪꯂꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯅ ꯎꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯂꯦ, ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯀꯨꯀꯤꯁꯤꯡꯕꯨ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯅꯛꯅ ꯈꯨꯟꯗꯥꯍꯜꯂꯒ ꯃꯩꯇꯩꯁꯤꯡꯅ ꯂꯧ ꯎꯕ ꯑꯃꯗꯤ ꯑꯇꯩ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯀꯥꯏꯕ ꯄꯤꯍꯟꯗꯨꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯂꯦ, ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯩꯇꯩꯕꯨ ꯄꯥꯡꯒꯜ ꯁꯣꯟꯊꯍꯜꯂꯒ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯛꯂꯕ ꯂꯝꯗꯝ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯝꯕꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯌꯨꯛ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯃꯆꯥꯒꯤ ꯂꯥꯌꯦꯡꯕ ꯆꯠꯈꯤꯕ ꯃꯃꯥ ꯃꯆꯥ ꯂꯩꯁꯅꯥ ꯊꯥꯕ ꯄꯦꯀꯦꯠ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯄꯨꯕ DI ꯑꯃꯅ ꯊꯣꯝꯕꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯊꯧꯕꯥꯜ ꯑꯆꯧꯕ ꯄꯥꯈꯪꯈꯣꯡ ꯂꯩꯔꯛꯇ ꯂꯩꯕ ꯁꯣꯏꯕꯝ ꯃꯅꯤꯊꯣꯏꯒꯤ ꯂꯣꯏꯅꯕꯤ ꯄ꯭ꯔꯦꯃꯤꯂꯥ ꯆꯍꯤ 43 ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯔꯖꯨꯟ ꯆꯍꯤ 19ꯅꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯄ꯭ꯔꯦꯃꯤꯂꯥ ꯑꯃꯁꯨꯡ ꯑꯔꯖꯨꯟ ꯀꯥꯏꯅꯦꯇꯤꯛ ꯍꯣꯟꯗꯥ ꯑꯃꯗ ꯊꯧꯕꯥꯜ ꯂꯣꯝꯗꯒꯤ ꯍꯥꯏꯊꯔꯛꯂꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯃꯄꯥꯗ ꯀ꯭ꯔꯣꯁꯤꯡ ꯇꯧꯕ ꯔꯣꯗ ꯗꯤꯚꯥꯏꯗꯔ ꯃꯄꯥꯗ ꯈꯥꯝꯂꯒ ꯂꯩꯔꯤꯉꯩꯗ ꯏꯝꯐꯥꯜ ꯔꯣꯝꯗꯒꯤ ꯀꯛꯆꯤꯡ ꯇꯝꯅ ꯍꯥꯏꯊꯔꯛꯄ ꯂꯩꯁꯅꯥꯒꯤ ꯄꯦꯀꯦꯠ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯄꯨꯔꯛꯄ DI ꯇꯥꯇꯥ ꯅꯝꯕꯔ AS01C4150 ꯑꯁꯤꯅ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯊꯣꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ DI ꯇꯥꯇꯥ ꯃꯈꯥꯗ ꯂꯩꯈꯤꯕꯗꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅ ꯒꯥꯔꯤ ꯏꯟꯈꯠꯂꯒ ꯂꯧꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯂꯥ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯔꯖꯨꯟꯅ ꯏꯝꯐꯥꯜꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯄꯒꯤ ꯂꯝꯕꯤꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯔꯖꯨꯟ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2019ꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯆꯉꯥꯡꯉꯩꯗ ꯂꯩꯕ ꯍꯥꯔꯕꯥꯔꯠ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 12 ꯁꯥꯏꯟꯁ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯦꯗꯤꯀꯦꯜ ꯑꯦꯟꯇ꯭ꯔꯥꯟꯁꯀꯤ ꯇ꯭ꯌꯨꯁꯟ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯁꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯥꯒꯤ ꯑꯅꯥꯕ ꯑꯃ ꯌꯦꯡꯂꯨꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯃꯃꯥ ꯃꯆꯥ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯒꯥꯔꯤ ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯚꯔ ꯐꯥꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯁꯠ ꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯁꯠ ꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡ ꯗꯦꯜꯂꯤꯗ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯉꯁꯤ ꯊꯣꯔꯛꯂꯒ ꯂꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯃꯗꯤ ꯔꯤꯆꯨꯑꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯂꯥꯏ ꯍꯔꯥꯎꯕ ꯌꯨꯅꯦꯁꯀꯣꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯂꯤꯁꯠ ꯑꯣꯐ ꯏꯟꯁꯤꯇꯦꯕꯜ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ICHꯗ ꯌꯥꯎꯍꯟꯅꯅꯕ ꯁꯦꯝ ꯁꯥꯕ ꯄ꯭ꯔꯣꯁꯦꯁꯇꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯦꯁꯀꯣꯒꯤ ꯀꯃꯤꯇꯤꯗ ꯊꯥꯅꯕ ꯅꯣꯃꯤꯅꯦꯠꯇꯤ ꯇꯧꯗ꯭ꯔꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯀꯜꯆꯔ ꯑꯦꯟड ꯇꯨꯔꯤꯖꯝ ꯒꯖꯦꯟꯗ꯭ꯔ ꯁꯤꯡ ꯁꯦꯈꯥꯋꯥꯠꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯂꯣꯛ ꯁꯚꯥꯗ ꯄꯨꯈꯠꯂꯛꯄ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯛ ꯁꯚꯥꯗ ꯑꯟꯁꯇꯥꯔ ꯀꯣꯏꯁꯟ ꯑꯣꯏꯅ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯃꯗꯤ ꯔꯤꯆꯨꯑꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤ ꯌꯨꯅꯦꯁꯀꯣꯒꯤ ꯏꯟꯇꯦꯆꯦꯕꯜ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖꯇ ꯆꯜꯍꯟꯅꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯂꯧꯈꯠꯄ ꯂꯩꯕ꯭ꯔꯥ, ꯀꯔꯤꯒꯨꯝꯕ ꯂꯩꯔꯕꯗꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯁ꯭ꯇꯦꯖꯇ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯕꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯍꯤ 60ꯀꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯀꯝꯆꯥꯠꯀꯥꯗ ꯂꯩꯕ ꯀ꯭ꯔꯦꯁꯤꯅꯣꯀꯣꯚ ꯚꯣꯜꯀꯦꯅꯣ ꯄꯣꯈꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯔꯁꯤꯌꯥꯒꯤ IRA ꯁ꯭ꯇꯦꯠ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯐꯣꯔ ꯏꯃꯔꯖꯦꯟꯁꯤ ꯁꯔꯚꯤꯁꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯔꯨꯏꯜ ꯑꯥꯏꯂꯦꯟꯗ ꯃꯦꯒꯅꯤꯆꯨꯗ 7.0 ꯌꯧꯅ ꯌꯨꯍꯥꯔ ꯍꯥꯈꯤ꯫ ꯃꯗꯨꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯔꯁꯤꯌꯥꯒꯤ ꯀꯝꯆꯥꯠꯀꯥꯗ ꯁꯨꯅꯥꯃꯤ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤ꯫ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯀꯥꯝꯊꯣꯔꯛꯄ ꯎꯠꯅ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯇꯝꯅ ꯁꯟꯗꯣꯛꯈ꯭ꯔꯕꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯊꯣꯏꯅ ꯈꯨꯟꯗꯥꯗꯕ ꯃꯔꯝꯅ ꯊꯣꯏꯗꯣꯛꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯃꯔꯖꯦꯟꯁꯤ ꯁꯤꯆꯨꯑꯦꯁꯟꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯂꯝꯒꯤ ꯑꯀꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯂꯝꯀꯣꯏꯕ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯗꯕ ꯃꯔꯝꯅ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯔꯛꯂꯕꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯨꯍꯥꯔ ꯍꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯅꯥꯃꯤ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤ꯫